Smartphone company kayana matam-matamgi oiba ano-anoba phone kaya lepa laitana launch tawri. Hawkiba mamangi matam khara asidasu company kudimakna magi oiba budget range sa leiba phone kaya ama launch tawri. Masigi video asida lupa lising kungi manungda leiba khwaidagi faba phone kharadang tanggacherga semjaba video ni. Masigi video asigi loisalakpa sarukta Samsung hairiba company asi khaktagi phone pamjaba singi damaktasu lupa lising kungi manungda leiba Samsung gi khwaidagi faba phone amagi matangda tokhatchari. Masigi video asibu miyeng tabiribasingna video asibu loi fawbutang miyeng tabiyo. Masigi list asigi ahanbada leiba phone asidi lupa lising kungi manungda leiba best performance pigadaba phone amani. Hairiba phone adudi Poco X6 hairiba phone asini. Phone asida Snapdragon 7S Generation 2 4nm da base of the processor asigi loinana UFS 2.2 gi storage amadi Android 13 ga loinana lakli. Phone asida 1.5K gi OLED oiba display 6.6 oiba inch amadi 120Hz ki display ni. HDR na chingba support toba phone ni amadi phone asigi display asigu Corning Gorilla Glass Victus ki protection pi. 64 megapixel ki main sensor oiba camera asida optical image stabilization support tori. 8 megapixel ki ultra wide amadi 2 megapixel ki macro camera na chingba yauri. Selfie ki damakta 16 megapixel ki selfie camera loina. Phone asida 5000 mAh ki battery amadi 65 watt ki fast charging na chingba support tori. Phone asida matam asiga chanaraba in-display fingerprint sensor na chingba yauri. Masigi list asigi ani subada leiba phone asina lupa lising kun fawgi manungda leiba best camera gi phone ni. Hairiba phone asi Realme Narzo 70 Pro hairiba phone asini. Phone asida 50 megapixel ki main sensor oiba Sony IMX890 flagship level da leiba phone sing di yawba sensor asi yauri. Focal length 1.8 oiba optical image stabilization support over camera mapiri. Secondary camera oina 8 megapixel ki ultra wide oiba focal length 2.2 oiba 112 degree wide angle kapayaba camera amagaloina 2 megapixel ki macro camera masu yauri. Selfie ki damakta 16 megapixel ki selfie camera amadi. Hairiba phone asida MediaTek 7050 ki processor galoina LPDDR4X RAM UFS 3.1 na chingba yauri. Hairiba MediaTek 7050 hairiba processor asi 6nm base oiba processor amani. Display da 6.67 ki Full HD Plus ki display amasung 120Hz AMOLED oiba loinana HDR10 na chingba support tori. Battery da 5000 mAh ki battery amasung 67 watt ki fast charging piri. Hairiba charger asina 45 minute ki manungda phone asibo mapung phana charge tawba ngami. List asigi mathang tarakpada leiriba phone asina best UI hairiba category asida leiba phone amani. Hairiba phone asi nothing haina khangnaba brand asigi sub brand oiriba CMF hairiba company asina launch tawba CMF phone 1 phone asini. Phone asi yamnamak popular oikiba phone amani. Phone asi launch tawbu numitta sumnatagi pung amagi manungda 1 lakh unit hana sold tawkiba company asigi khwaidagi popular oiba phone amani. Phone asina khwaidagi maming chatkiba phone ama oibagi yamna chawba maram ama haiba taragadi phone asigi manik thangba back cover asi back case asi removable oiba lauthok lausin yawba asini. Phone asida 6.67 ki OLED display ama yauri amasung hairiba display asigi refresh rate na 120Hz ni. Single speaker oiba hybrid SIM slot na chingba yauri. In-display fingerprint nothing OS amadi Android 14 ga loina na lakliba phone amani. Phone asida MediaTek Dimensity 7300 ki processor yauri. Camera da 50 megapixel ki focal length 1.8 oiba electronic image stabilization support over camera amaga loina na selfie camera 16 megapixel ki selfie camera amasung secondary camera na chingba yauri. Phone asida su 5000 mAh ki battery piri amasung 33 watt ki fast charging ga loina lai adubu hairiba phone asigi box da charger yawba thengnaroi. List asigi mathang tarakpada leiriba phone asigi lupa lising kun gi manungda leiba best value for money haiba category asida leiba phone ni. Phone asidi Moto Z85 haina kanaba phone asini. Phone asi curved display oiba phone amani. Adubu curved display asi personal opinion gi matung ina pamba amasung pamdaba miyoy kaya amasu leiri. Phone asida vegan leather gi option su leiri. IP52 gi rating amasung splash proof na chingba yauriba phone amani. Phone asida Snapdragon 6 Gen 3 haina khanglaba processor asi yauri. Hairiba processor asi Snapdragon 695 ka changdamnaba yaba processor amani. LPDDR4X ki RAM UFS 2.2 ki storage na chingba yauriba loinana Android 14 ga loinana lakli. Phone asida
50 megapixel main sensor oiba optical image stabilization support tauba Sony LYTIA haina khangnaba 600 ki sensor asi yauri 8 megapixel ultra wide amasung 32 megapixel selfie camera na chingba piri phone asidasu 6.67 inch oiba AMOLED 120 Hz display amasu yauri hairiba phone asi 5000 mAh ki battery ga loina lai amasung 33 watt ki fast charging support tawi list asigi mathang tarakpada leiriba phone asidi Samsung hairiba company asigi phone khaktamak pamjaba singi damakta lupa lising kungi manungda leiba Samsung gi khwaidagi faba phone amakhakni hairiba phone asigi mamingdi Samsung Galaxy M35 hairiba phone asini phone asi handakki chaliba chahi asida launch tawkiba phone amani phone asi adomna leiba matamda box ta charger yauroi phone asigi khwailagi highlight oiba feature singi manungda 6000 mAh ki battery hariba siso amani phone asida 6000 mAh ki battery loinana lakni amasung 25 watt ki fast charging piri phone asida Dolby Atmos ki dual stereo speaker na chingba yauri NFC support tawba phone amani phone asigi display da 6.6 inch oiba Full HD Plus ki 120 Hz AMOLED display am piri hairiba phone asidasu flagship level da leiba phone singda yauba Corning Gorilla Glass Victus ki protection piri phone asida Exynos 1380 5 nanometer da base oiba processor asiga loinan lakli phone asigi LPDDR4X ki RAM UFS 2.2 ki storage na chingba yauriba matam asiga chanaba phone amani camera da 50 megapixel gi main sensor oiba optical image stabilization support tawba camera amasu yauri 8 megapixel gi ultra wide camera loinana 2 megapixel gi macro sensor na chingba yauriba phone amani mathakta panjariba phone sing Poco F6 Realme Narzo 70 Pro Nothing CMF Phone 1 Moto Z85 natragana Samsung Galaxy M35 hairiba phone sing asigi manungdagi adom gi darkar taba amasung sinabagi matung ina game sanaba pamjaba singi damaktana Poco F6 camera yamnamak sengba pamba singi damaktana Realme Narzo 70 Pro natragana UI software gi experience amadi value for money loinana Samsung khaktamak pamjaba singi damakta hairiba phone sing asigi maraktagi adomgi apamba phone ama hujiki matamda lupa lising kungi manungda leibada khwaidagi farba phone sing ngaktani Masiring asigi lupa lising kun fawgi manungda leiba hujiki matamda khwaidagi farba phone kaladang kangdacharga samjaba video tungdasu asigumlaba nungairaba video kaya yengbinabagi channel asibu subscribe tawdribasingna channel asibu subscribe tawsinbiramu video asibu like tawsinbiramu amadi share tawbiramu tungda mayamna pambiba amadi nungairaba anoba video kaya pudun lakpa ngamnaba honajage nasiga oinadi video si matang asida loisinjari tungda anoba video amada amuk thengnarasi